Naha oiba matam haibasi minasu lainasu pamba yamna maru oiba punsigi tangkak amani. Leibak ama chawkhathanba matamda naharolsingi achouba thodang lei. Makhoi leibaki yanglen charuni. Masigi maru oiba khangduna leibak sinbe thungna chahi khudingi January 12 bu zatigi nahasingi numit haina paksana pangthokli. Numit asi leihidraba Bharat ki philosopher amajung lamboiba Swami Vivekanandana pangthoklamba thabaksing amajung mahakki wakalon ningsingduna pangthokpani. Mahak nongpok damgi loksing pukai nongchuplamda sandokduna khanghalamba philosopher ama oibata natana anobo Bharat chamgatnaba yumpham tholamba mioi amani. Sahi nongna sanyas lauduna yum thadoklaga Bharat chintungna chatuna leibak asigi miyamna thengnariba awaba khudong chadaba hakthengna ukiba misak amani. Malim ki saknai de revolutionary se guberana Latin America gi lebak sing chatuna lamdam atugi miyam gi awaba uraba matungda rajniti gi lambi yatuna ahongba puraknaba adugi mamangda hairiba thabak sing adu pangthok lamba miyoini mahakna semgal lamba wakalon amasung puthok lamba pambai sing kauthokpa yaroi. Loilam sandokpa British ki makada leirubadagi khamthengna lairaba mahi masing ningthina tamba phangdaba aranba thajabagi kuyomdagi nanthokpa ngamdaba jati bijati ki mingda amana amabun namthaba amasung nupi bu hantana yengba chatnabi leiriba makai anoba leibak chamgatpa yaroi haina mahakna khanki masi koknaba lambidi mipum tingna mahi masing tamhanbani haina mahakna thajaki. Mahi tamba haibasi tenawa marol tambiba nate tamliba mahi aduna punsigi lanphamda pambai oiba ngamdraba afaba lamchat sajat chamgatpa ngamdraba anoba thauna hapaga loinana miyambu nungsiba ngamdrabadi tamliba mahi adugi kanaba leite. Masi sel tananaba amasung samaja polum oihennabasu nate isa iromdom lepada mateng pangnabani. Anoba wakalon tansinba pidam ningai oiba punsi sagatba amasung achangpa mi semba haibasi mahi tambaga thadoknaba yate masida ojasingi achouba thodang lei. Ojasingi thabak wangang amasung wakal aruba isingumna sengbaga loinana pukchel chawba amasung lanai oijaba thadokpa amasung pukning laksinba ngamgadabani. Lailikta yaubasing loina khangbana achangba mi semnabagi mahi masin oiba yaroi haibasi mahakki wakaloni. Masigi mathakta leibak asigi laibak laidabasingi khutta lei. Ina khunbasingna ahenba thabak tawrakloi haiba wakal aduga samnaduna laidabasing mahi masin paksana tamhangadabani haina setna thajaki. Mahakna hairami laidaba angang amana lairik tamba ngamdrabadi lairikna mahaki thongjinda lephangadabani masi khaktana anoba leibak semba ngamkani. Bharat ning tamba panglaba matungda masagi constitution chatnaduna leibak ngaklakpadagi mahi masing tamba haibasi miyoibaga thadoknaba yadraba hak ama oina sakhangle. Article 12 da piriba miyoibagi punsi amasung ning tambagi manungda mahi masing tambagi haksu yawi haina Supreme Court na wahantok pikraba matungda Article 12 eda mahi masing tambagi hak hapsile. Masi mapungpana chana hanaba Right of Children to Free and Compulsory Education Act 2005 semduna chatnare. Anoba Education Policy 2010 puthokduna anoba asaga loinana mahi masing tambagi thabak manglomda changchili. Kaya yamna mai pakpa natraga paktaba haibadudi thausil chatnaba kuidribanina haibada nganmale. Nakalamromda privatization lakpadagi leibak asigi sector ayamba lanai miyoi singda sina thoklaga government na chaweng yengbagi thabak oina sathari. Manipurda mahi masing tambagi thabak mapung oina school education dadi mapung phana lanai miyoi singda sinare. The Manipur Private School Registration and Regulation Act 2013 pass tawbaga loinana masigi rules 2013 semduna school sing yengchilli. Masigi mathakta sarkar gi school kharadi ningthina mahi masing tambiri adubu ayambana khoidawa sanabagi phibamda leire kaya amana pumut muthatkre aduga leikai khudingi lanai school masing khangdana lingkhalakli school singa siki mingjan sel amasung thagi phi amata manade government school singidi manaba sang amada leplamkani hojik anoba session hauba matam oibana masing yamlaba Manipur gi imung kaya gi angang mingjanbagi polum soidana puramgani. Madamdi Manipurda tha amada lupa 10,000 dagi 15 phawba tanpa ngamdaba imung kaya amale. Masigi mathakta thogliba irang asina maram oiraga tampaktagi hena leng otpa ngamdraba thabak supam leitraba imung kaya amasu leiri. Matamasi makhoidadi lu kokpada len taba haibaduni. Nakal amaromda chaba chadaba thidana angang lairik tamhanaba mama mapana leijaba senpam pumnamak thadaduna hotnariba asigi mahiroi singna ningthina phanglibra haibasidi kupthana nainarute.
Lu yang tek pa makai hotna duna angang singi mingsanba thagi phi thiba private tuition gi phi school gi ben bara pu duna lakda batungda angang adu phibam tadrabadi imung adu kari oigani haibadu khallude angang ama semba amasung asangba mi oyen ba haibasi school gi curriculum khakna yagadawribra School lingkaliba miyoysingna mahig tamba bu karamna ubagi amasung makoyna karamba angang puthokpa pambagi amasung puthoklibagi haibasi ngasidi kupthana nainaba matam oire Swami Vivekananda na takpiramba mahimasing tambati phidam ningai oiba punsi sagatpa amasung asangba mi sembani haibadu haujiki Manipur gi mahig tambagi kanglona piba ngamlibra haibasi National Youth Day na hangba wahang oigani